Online Manipur YouTube channel swing bir mayam pumnang po muka na taram loksari ahan bada yam na maru iba yam na nungai tab update am kakang thamjage kogruk ta khul ngak pa ma sire ahum thiwa khangdri Imphal West District amadi Kangpokpi District ka lo na ba kogruk maning sing amadi kadang banda kuki militant sing na phawa makal gi nongmai amadi bom yaw na landara khre maduda khul ngak po volunteer sing na so handuna nongmai kap naki ngasi nung thinpung ani rom tabadi gi hauduna kogruk ta nongmai kap naki baduda khul ngak po volunteer ama sikhiba ga loina ahum ama na thiba khangdana leiri siraba myoi adu kuki militant sing aduna manga kapthlaga hatlam khibani haina thajanari asiba haksang lauthoknaba hojik sangsinari hairi amoromda kadang banda nongmai kapsilakiba aduda khul ngak po volunteer ama sokpadagi laikan nakre soklaba myoi adudi ngangom sanjit chahi taraga mapan apokpa NG Sarat Kawi kadang bon part 2 dagini mahakna leiriba mafam adudagi atopa mafam amada hongdokna ba hotnari ngaida makhwangda nongmai maruna pankhibani hairi mahak hojik Rims Hospital da laikan nakre mahaki pibam ka hena khudongthin ngai oidre hairi hojik so mafam aduda Central Force amadi State Force sing sangsilaktun akan ba mongda khut handuna nongmai kap nakre amoromda kuki militant sing gi maikaidagi maitaigi khul ngakpa mari hat khre haina social media da harauba phongdok narakpagi video ama viral oirakre hairi amoromda ngasi kuki militant sing na khul ngakpa sing dagi nongmai mari munkhre hairi aduga mathangi update asna sumbadi matam pummakta sumduna talai sin kuki zo terrorist sing na mitai miyam ki mathakta landaduna mihat mi puncha thariba se mitai sing na haubani mitai sing na makhoi bu ot nei biri masing yamjada ba kuki kanglu po masing yamba mitai sing na ot nei ba amadi hat pa tupagi thabuk sing sat thabire haina laibak asigi print and electronic media da semchin sajin bo wafam sing sandoktuna laibak asi gida natana malem gi miyam da lan na pauthokpagi thabuk sing chathabada khangdaba sing na mitei sing bu hingsa yeitambagi machat puba sing ni haina lounarami adubu sin thiba oidaba ngangba amadi aranba toba haibasi matam kuina jatte asum haibasi di matam pumna makta sumduna ta lei haiba khangna rakhibadagi hojikti kuki sing gi aranba propaganda ni khangna raktuna makhoi gi sirol da thajuruba sing ikai phirup khumbadagi makhoida oina onsinduna sei thangba horakle sin kuki zo terrorist sing na malem gi miyam pumna makta khwaidagi singbani haina laujabaga loinana miyam da aranba simjin sajin bo wafam sing sandoktuna mitei sing bu lan na uhanbaga loinana landaraktuna manipuri gi ngumkai manung da makhoi gi oiba tongan ba maning tamba lebak semna ba honariba asda central government gi mekai digi sumateng pangbina ba haijabada natana topa lebak kaya da sumateng pangbina ba haijarabasu asumbana kanano aranbana kanano haibadu khangna rakhibadagi makhoi masana thaksaba langda thuba hore foreigner mileibak machin kuki zo narco terrorist singna logi wangmade indo myanmar border ngomkhai lansil laklaba manipur da huran lona da khundasin ba umang wamang sing paktaknana kokthokpa amadi mayai ka ba popi thaduna miyam bu drug addiction o hennaba hotnabadagi hendoktuna afaba makhalgi langi khulai sizinaduna miyam bu tura tuna hatuna landarakibani lamhen tu henbu kuki terrorist na mitai hatpa amadi apunbagi saktam thugainaba makhalgi lalong sizinaduna landaraklaba sumareibak maramdam nungsibada addiction oiraba mitai gi athoba sing kaidangoida maithiba piba ngamloi loinana phurup asigi apunba saktam matam pumnamakta su thugaiba ngamloi kanglaipak manipur gi yelhom sing gi marakta mapung oiba yelhom mitai sing di pokpadagi saguna rakhiba kanglai nationalism gi mai itlaba ngaktani masimakna mapal laibak awana ningthau masa singi marakta nungsinadaba amadi phambal lan wathoki khudongchaba lauraga landarakibadagi sahi taret khuntak lan sikiba thodok leiki adubu maribak nungsibagi ihulmangba leitabadagi mitai tengol na awa takthokibada natana awabu khudum sanba ngamki masida natana matam amada numit tade haina kiba kan thoraba british na manipur da phaba makhalgi langi kuchu khulai nongmai bom na singba sijena duna landara kibagi mayokta mikha ponba pamdaba mitai sing ipai pusing na makhutsu thanglen khaktana lanthing naki masimak mitai sing gi mafam da maribak maramdam nungsiba kanglei nationalism gi laisuba addiction gi mayek laraba khudamni sinkuki zonar ko terrorist sing ase makoi gi pokpadagi sagona rakhiba huran sinthi mi hatmi pun atopagi lammunna ba honabada puwari semdok sadokpagi hainabi leinabada natna drug laisuba oi haibasi malemgi miyam pumnamakna khangni asiguma makhalgi hu puba machat ki sagona basing asigi sabsaba haurak phamsu leitabana malemgi mafam amadatta yumpham thonaba thirakpada lebak asigi aroiba ngamkhai indo myanmar border manipur gi mori romdagi hural lona da sangsilaktuna mahu semgatuna mitai miyam gi mathakta narco warfare amadi neo colonialism gi war crime sattharakhibani asiguma makhal gi lal asi kaidangoi da mai pakpa ngamloi